ꯑꯩꯍꯥꯛꯁꯦ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇ ꯕꯦꯖ ꯇꯧꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯦꯗꯤꯇꯤꯡ ꯑꯗꯨꯒ ꯚꯣꯏꯁ ꯑꯣꯚꯔ ꯑꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯕꯁꯨ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯁꯤꯅꯤ: ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯌꯥꯝꯅ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯦ, ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ, ꯑꯃꯒ ꯑꯃꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯋꯥꯡꯕ, ꯑꯃꯅ ꯉꯥꯡꯉꯒ ꯇꯥꯟꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯡꯃꯇ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯉꯥꯡꯅꯗꯕꯤꯗ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯇꯧꯔꯒ ꯑꯄꯤꯛꯄ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯈꯣꯏ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯐꯨꯜꯐꯤꯜ ꯇꯧꯔꯒ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯁꯤ ꯎꯔꯒ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯊꯥꯗꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯦꯜ ꯋꯤꯁꯔ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯕ ꯀꯤꯌꯔ ꯇꯧꯕ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯇꯞꯅ ꯇꯞꯅ ꯖꯣꯏ ꯇꯧꯔꯛꯄ, ꯑꯗꯨꯗꯨꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯥꯗꯅ ꯑꯃ ꯍꯥꯏ, ꯅꯨꯄꯤꯗꯅ ꯑꯃ ꯍꯥꯏ, ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤ ꯀ꯭ರಿꯌꯦꯠ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯃꯣꯏ ꯑꯍꯥꯟꯕꯗꯗꯤ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯨꯝ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯑꯣꯏꯔꯕꯒꯤ ꯀꯩꯅꯣ ꯑꯃ, ꯈꯨꯗꯝ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯁꯨꯝ ꯉꯥꯡꯉꯛꯄꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯣꯟꯐ꯭ꯂꯤꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯈꯤꯇꯪ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯑꯃꯅ ꯉꯥꯡꯕꯗ ꯑꯃꯅ ꯇꯥꯟꯅꯗꯕ, ꯑꯗꯒꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯆꯤꯡꯅꯕ, ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ, ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗꯣ ꯍꯟꯖꯤꯟꯍꯟꯕ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯑꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯊꯥꯖꯅꯕ ꯍꯟꯊꯅꯔꯛꯄꯗꯒꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯔꯛꯇ꯭ꯔꯦ, ꯑꯗꯨꯗꯨꯅ ꯋꯥꯕꯨ ꯀꯥ ꯍꯦꯟꯅ ꯉꯥꯡꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯣ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯅꯁꯨ ꯃꯉꯣꯟꯗ ꯈꯠꯅꯔꯛꯄꯗꯒꯤ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯠꯅꯔꯒꯗꯤ ꯃꯥꯒꯤ ꯁꯪꯒ ꯆꯣꯡꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯗꯨꯅ ꯍꯥꯏ, ꯀꯩꯗꯧꯕꯒꯤ ꯃꯥꯗꯔꯣ ꯅꯨꯄꯥꯗꯕꯣ, ꯅꯪꯁꯨ ꯅꯍꯥ ꯑꯣꯏꯔꯤꯅ ꯑꯇꯣꯞꯄ ꯌꯦꯡꯕ ꯌꯥꯏ, ꯃꯉꯣꯟꯗ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤꯒꯅꯤ, ꯅꯪ ꯃꯥꯒꯤ ꯃꯤꯔꯥꯏ ꯅꯠꯇꯦ, ꯃꯥꯅ ꯍꯥꯏꯔꯒ ꯅꯪ ꯑꯗꯨ ꯇꯧꯒꯗꯕ ꯅꯠꯇꯦ, ꯑꯗꯥ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯅꯨꯄꯥꯔꯣꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯟꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯣꯛ ꯍꯥꯏꯅꯈ꯭ꯔꯣ, ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ, ꯅꯪ ꯃꯉꯣꯟꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯨꯍꯣꯡꯉꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠꯀꯅꯤ, ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯔꯤꯈꯩꯗꯤ ꯅꯪ ꯆꯥꯎꯈꯠꯂꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯏꯟꯖꯟꯗꯅ ꯃꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯁꯤ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯏꯟꯖꯟꯕꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯥꯟꯅ ꯈꯖꯤꯛꯇꯪ ꯄꯤꯛꯅ ꯂꯩꯔꯝꯕ ꯏꯁꯨꯗꯣ ꯆꯥꯎꯊꯣꯔꯛꯑꯦ꯫ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝ ꯆꯪꯗꯅ ꯏꯟꯁꯤꯜꯂꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯑꯁꯤ ꯅꯨꯄꯥꯁꯤꯒ ꯁꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯔꯒ ꯂꯩꯅꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦꯅꯦ, ꯅꯣꯏ ꯈꯥꯏꯅꯧ, ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯧꯕꯤꯒꯦ ꯃꯌꯥꯝ ꯑꯃ, ꯅꯣꯏꯒꯤꯗꯃꯛꯇ, ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯅꯨꯄꯥꯁꯦ ꯑꯅꯤꯃꯛꯁꯤꯗ ꯃꯥꯒꯤ ꯃꯤꯆꯪꯁꯤꯅ ꯏꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯈꯜꯗꯣ ꯋꯥꯕ ꯀꯧꯕꯅꯤꯅ ꯃꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯃꯈꯣꯏ ꯈꯠꯅꯕ ꯑꯗꯨ ꯍꯟꯊꯩ, ꯋꯥꯈꯜ ꯐꯥꯊꯕ ꯇꯧꯗꯕꯤꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯤ ꯃꯔꯤꯁꯦ ꯐꯠꯆꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯑꯗꯣ ꯅꯣꯡꯃꯇ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯨꯛꯅꯤꯡ ꯆꯅꯤꯡ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ꯫ ꯑꯃꯅ ꯑꯃꯒꯤ ꯃꯁꯛꯁꯤ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯌꯧꯔꯛꯑꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯊꯟꯇ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯩ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯊꯥꯏꯅ ꯑꯩꯕꯨ ꯅꯨꯡꯅ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯀꯤꯌꯔ ꯇꯧꯕꯤꯔꯝꯕꯗꯣ, ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯁꯦ ꯀꯔꯤꯗ ꯁꯣꯏꯒꯗꯒꯦꯅ ꯌꯦꯡꯁꯤꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯀꯞꯇꯨꯅ ꯂꯦꯜꯂꯦ ꯑꯍꯤꯡ ꯀꯌꯥ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯈꯠꯅꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯅ ꯇꯛꯁꯜꯂꯛꯄꯗꯣ, ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯗꯤꯚꯣꯔꯁ ꯇꯧꯅꯔꯁꯤ ꯍꯥꯏꯕꯒꯤ
ꯁꯥꯏꯟ ꯑꯃ ꯇꯧꯅꯔꯦ. ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯉꯥꯡꯁꯤꯗ ꯍꯪꯉꯦ, ꯅꯪꯁꯤ ꯀꯅꯥꯒ ꯂꯩꯒꯗꯣꯏꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯅ ꯍꯥꯏ, ꯑꯩ ꯄꯄꯥꯒ ꯂꯩꯒꯗꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡꯁꯦ ꯃꯄꯥꯁꯤꯒ ꯂꯥꯛꯑꯦ. ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯍꯥꯏ ꯑꯉꯥꯡꯁꯤꯗ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤ ꯀꯤꯌꯔ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯅꯧꯕ ꯃꯃꯥ ꯑꯃ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯅꯤ, ꯁꯣꯏꯗꯅ ꯊꯤꯒꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯃꯃꯥ ꯍꯥꯟꯅ ꯈꯠꯅꯕꯗꯣ ꯈꯠꯅꯔꯔꯣꯏ, ꯑꯅꯧꯕ ꯃꯃꯥꯁꯤꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯗ ꯊꯦꯝꯕꯤꯌꯦ. ꯑꯉꯥꯡꯁꯤꯅ ꯋꯥꯈꯜꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯕꯤꯗ ꯑꯗꯨꯝ ꯃꯄꯥꯁꯤꯅ ꯂꯧꯕ ꯗꯤꯁꯤꯖꯟꯁꯤꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯉꯥꯡ ꯑꯁꯤꯅ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯦ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯆꯍꯤ ꯅꯧꯔꯤꯕꯅꯤꯅ. ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯇꯝ khara ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯅꯧꯕꯗꯣ, ꯃꯧ ꯑꯇꯣꯝꯕꯤꯗꯣ, ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ. ꯑꯩꯈꯣꯏ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ. ꯎꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯥꯟꯅ ꯃꯈꯥꯅ ꯈꯜꯂꯝꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯃꯉꯣꯟꯗ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯧꯕ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯃꯄꯥꯁꯤꯅꯁꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯗꯨꯗ ꯍꯦꯟꯅ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯁꯦ ꯍꯟꯅꯐꯥꯎ ꯌꯦꯡꯉꯛꯈꯤꯗ꯭ꯔꯦ. ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯁꯤꯅ ꯑꯇꯣꯞꯄ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯆꯥ ꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯛꯄ. ꯑꯗꯨꯒ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯑꯅꯤꯁꯦ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯕ. ꯑꯗꯒꯤ ꯁꯝꯇꯥꯏꯝꯁ ꯑꯗꯒꯤ ꯃꯥ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯏꯟꯈꯥꯡꯒꯁꯦ ꯁꯨꯍꯟꯕ ꯈꯣꯠꯍꯟꯕ ꯇꯧꯔꯛꯄꯁꯤꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ. ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯖꯔꯒ ꯀꯞꯄꯦ. ꯊꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯑꯉꯥꯡꯁꯤꯅ ꯈꯜꯂꯤ. ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤꯒꯤꯗꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ. ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯄꯥꯗꯨꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨꯅ ꯍꯦꯟꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯛꯍꯜꯂꯦ. ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ. ꯌꯦꯡꯅꯤꯡꯂꯒꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯃꯌꯨꯝ ꯑꯗꯣ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯗ ꯑꯣꯏꯅ ꯃꯥꯁꯨ ꯐꯣꯀꯁ ꯇꯧꯈ꯭ꯔꯦ. ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕꯁꯤꯗꯤ ꯑꯇꯩ ꯅꯠꯇꯦ, ꯁꯤꯒꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯌꯥꯝꯅ ꯉꯥꯡꯕ ꯇꯥꯔꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯣꯜꯕ ꯇꯧꯈ꯭ꯔꯦ. ꯅꯨꯄꯥꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯩꯈ꯭ꯔꯦ. ꯑꯗꯨꯕꯨ ꯆꯩꯊꯦꯡꯁꯤꯗꯤ ꯀꯅꯥꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯐꯪꯍꯧꯏ. ꯃꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯑꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯅꯤ. ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ, ꯑꯉꯥꯡꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯒꯗꯕ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅꯁꯨ ꯃꯁꯤ ꯎꯕꯤꯈꯤꯗ꯭ꯔꯦ. ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯝꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯏꯝꯄꯦꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ, ꯑꯁꯤꯃꯇꯪ ꯍꯥꯏꯖꯒꯦ꯫